अहनबदे Maruoiba update ama pandamdagi lakuchage Aimoil tribe union na kanna yaningdaba phongdoragli Kharam thadoi village the sip songthu Mamori Aimoil amasung thangring makhoi ani bu hauki bijim sekesa numit ki nungthin pung ani ge makhairam tabda Kuki Millitanstsing na JDO office kang pokpi de fadun pukiba thong Aimoil tribe union na kanna yaningdaba phongdoragli union asana ngasi thador pasirol amada government office manung de Naga Aimoil singbu phaba makhal gi kulai sing pai duna Kuki Millitanstsing na phaba punba ngambagi hak na khoida leibra maram chadaba maral siduna Kharam thadoi khungi sip phaba yaningde leibak phaba de Naga civil society organization singna matam sana Thinghobadagi makui anibu Kuki Millitanstsing gi makutagi kanbangam kibani government office manung degi Millitanstsing na phaba makhal gi dongmai pai duna sanglak laga bi phaba punba toruk de basi kangpokpi district asi Kuki Millitanstsing gi makutta leibra hena ngak lebadi government office manung da kutlai pai duna sanglak laga mi phaba punba torukpada police amadi Central Force sing kari tauduna leibagi haina supenda phungdorakli Kuki Millitanstsing na Aimoil Naga civilian sing amadi Kunsing da Kuki Millitanstsing na target taubu khutak ta tokadabani manipuri da mamang sahi ge May 3 dagi irang thorokliba asi leptu da santi hanjilpuna Naga Aimoil tribe sing na hotna tuna lakli haina su phungdorakli aduga mathengi update asna mitai gi mingda leiba truck ama Kukisingna Mei Thakhre lengak na compensation pikadabani manipuri drivers association National Highway to Imphal Dimapur lambi gi kangpokpi town amasung jangubung ani ki marakta leiba Alex Farm manakta Imphal dagi Dimapur tamna satpa ahang batata truck ama Mei Thakhre thodok adu ngarang numidang pung 13 rom tabada thokibani Mei Thakhre ba truck adu gi register number NL ni truck asimite furuki mei amagini hairi gari Mei thabagi pau hek phangbaga thodok tokpham da kangpokpi fire service ki fire tender yauna kangpokpi police ki kangbu ama sangsilaba matung miyam adu tan khaijuna tata truck adu mai na tumna sakadabadagi kalhauki hairi loira thodok adu ga mari lena case ama sulokhle hairi amarom da kangpokpi district phau duna satliba highway asti da seliba gari singda mitei singi mingde register tawba gari sing yaw pra haina Kukisingna lonia da bumung da check tawbagi thabuk sathari hairi nakal amarom da national highway to Imphal Dimapur lambi ki kangpokpi police station na konba Kangpokpi town amasung Sangobungi marakta truck ama ngarang numidang pung 13 rom taba matam da Mei Thakhibagi thodok manipuri drivers association nakan mamong da yaning da phungdoragei loina thodok asi daita lengak na pugadamni haiba wafam thamladuna awafam da tarba truck mapu da lengak na pifam thokpa compensation pigadabni haina su association asina demand toragli kwa kaithen da leiba association asi office da pawmi singu unaba ama da association asi general secretary Sanjay Khetri mem na haikaba da national highway segna miyam gi pochei puthok pusin Tauriba truck driver sing na aki akang pibagi thabuk asi tawbidana ba amadi makoi bungak pisen bidaba association gi maikay digilay ngak amadi mari lainaba sing da kayarak hanang taksin duna rakli adubu thengkhong kayarak to driver sing da aki tujungba bokhan bagi thabuk adumak lepa laitana Satharak pa siyak chin lawi sahi sige April tang taraga taruk ta Imphal bamlambi da Kuki Millitanstsing petroleum truck mari amadi LPG truck amada etek taruk tron driver ani asok apan nangkhibagi thodok laikhrabani masigi matungda tha asigi haukibani thokaba numit ki numidang da CRP personal sing puthok pusin tawbada sisinanaba bus amasu kangpokpi district ta masak khangdaba singna mai thadokhibagi thodok su laikhrabani maram asna lengak nakan mideng sing duna matung tarakpada sikumba thodok amuk hanna thoktanaba pambai ama puthoknaba hona biyo haina sumahakna phangdokhi video sing bibagi damakta mayam pumnang pu amuk hanna thakachuri anoba update ki damakta online manipur YouTube channel asibunuk sibidana subscribe to bidamu thank you so much